Manipur Maroy Pau. All Manipur Working Journalists Union gi external tour Vietnam Khongchat Manipur gi Chief Minister Wai Khimchana ngasi lamthakre. Krumjari AMWJU gi Manipuri pau miteng tabriba singbu taram nokjari pau sandung na pizari All Manipur Working Journalists Union gi external tour Vietnam Khongchat Manipur gi Chief Minister Yumnam Khimchana ngasi lamthakre Singjama Yumnam lekai lairembi lampak gi lamthakhiba Khongchat aduda media house kya gi media person kunmanga amadi DIPR gi official manga yauna punami kuntrana khongchat aduda sarukya ki Khongchat aduga mari lenana editors guild gi general secretary Yumnam Rupachandrana tour asi DIPR gi sentang makada amjuna sinduna paumi singtagi oiba external tour oina Vietnam da chatpani Vietnam da lariba tongan ba puari gi oiba mafam kaya yengba amadi makhoi gi oiba karam bahiram singda chawkhat thaurang karam na paikhatli amadi makhoi gi punsi mahing senmitlon yauna tongan ba mafam kaya yengani Khongchat asida thengnarakpa awa nungai yauna chawkhat thaurang sing adu Manipur miyam da khanganaba pandamda chatpani haike tongan ba Vietnam gi development process tu akoi yeng bane chalise ahan ba Khongchat chi Ho Chi Minh da tarni Ho Chi Minh jam historic oiba city ni akoi gi Vietnam amasung US ki war gi loisan bam madugi jaga duma koi war history kamai tawna war history preserve tawge to koi yeng kani adugi matungda akoina Hanoi hedana Vietnam ki capital pura northernmost da communist country ni adu daga zu kamai tawna moina chawkhatli chawkhat khongthang changjali hebado koi yeng kani Haukiba chahi asi chauna maram oiduna lau charak traba matungda Imphal East ke Poiropat local da angan fau fast cropping ase mahi jahanbiu angan fau uriba lomis singi damak ta khanbiduna assistant fertilizer officer sing fast cropping loidriba fauba transfer tawbiganu haina Poiropat local farmers development cooperative society limited na Manipur lenga ke CM amadi mari lenaba department ki pukning chingsilakli Andhra Assembly constituency duna mathau taba thabak thauram sing taktuna ngasi fauba lau uminaram bani Thasigi kuntra mathoida additional CS na thokpa order amada L Sanatombabu transfer tawrakpada Laumi Singh kokta khut hanare maramasina first cropping loidriba fauba June gi ahan ba chaiwal faubadi mahakpu transfer tawbiganu haina lamdamasigi CM Yumnam Khemchan amadi mari lenaba singi pukning chingsilakhi 2024-2025 flood thokna khoi lo khidramne adu andro kendra ahambane fast crop quite chawna tawse Hakum di lok sangam kun thak kunchi di lok sangam isingamu hena tawri busi aduna maram moidana June gi fast week phokdadi akoi officer singje amungtang magi mafam je thambiyo hana takpirami ba khoibu sumain taw na hairam majing loi transfer tawre akoi honorable chief minister da akoi lomi mayamna ikok no na haijari fast crop phokdadi akoi laibo officer singje lingda namta thambiyo aduna tragadi akoi lawje karama kanda har saini kamai tawni ba je asuk yam ba je moina amuk takpa lakpiyo ha kanda akoi di transfer tawre haijale officer sat pakan har kada lawdagi akoi ji kanada haidu no koi thi phangdre hoji Kumbi SC MLAS Prem Chandra ki meeting makada Kumbi Kendrada Nong Yuba Yum Amata Lehandaba Haiba campaign ki makada Kumbi SC ki manungda laidiba khara hena khudongsa taba imung kayada leptana yum kupnaba jingha pirakpagi makha tarakpoina handak thokiba kanglup irang asina maram oiraga yum thadoktuna jatlubadagi yumda hanjinduna laidiba wangu terakhong gram panchayat ki ward number 9 gi manung chanba hautak tamfa khunau awang lekaidagi arkening themsana gi imungda yum kupnaba jingha MLAS Prem Chandra gi loinabi sanasam ongbi ibe yaimana chatuna khutsinakre Tauramada ward number 9 gi member T Sana Jauba, BJP Kumbi Mandal gi secretary W Thoiba, organization secretary N Opendro Su Sarukyaki, MLA na Zingha PB Bagidamag MLA bu Thagatpa Fongdorakli. Helingai tana haraude, maramdi ai na dana yektana thaba ingkhang subangam gitana matam kuina laire adai matungda yum kai jik lanchela matungda yum kai sage na honarpani adubu sabaje ngamoge tarambadagi tamu pemjendana tin khara mateng pangyatuna tin kupang pangyada baje phangan bire asigi damakta tamu pemjendabu haningai tana thagachari matung tarakpadasu mi atoppa aigumba ubungamdaba di yung kai sangamdaba mi khuding tasu mateng pangmangamba oisinwaina haijari Pau ki marak tana tan break amatang lominase
Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzee Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Yeme makigano azaba kammo Sige yung say, next time, tinacheksin na lapsi lagat ang mga banine. Dadarang se, juhar habaga am takidar bo. Asum na, mayam na machalibog na option lugum. Basige yung masilog, aso yung antok kada batagi. Next time, tinapseli. Next time, juhar habaga yung laptop na nabasim bani. Zaman chakmo isi na mana, concrete katok na tinaba matanda, kapang ng amok na henggal adli. Next time, strength is in the quick. Honglagli ba pun sige lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itungda taram nokchari makhataba pau pizari MLA RKMO gi meeting makhada Sagolban constituency progressive committee SCPC ne sponsor tauduna revision course ta sarukya han khiba ACSC gi class 10 thagadaba mahiroi kun MLA ga unaduna yaifa thaujal piduna pungning thogat khre ACSC da mahai masing fagatna ba amadi chawkhat thorang purakna ba RKMO gi meeting makhada SCPC na mahiroi sing amadi community gi mihut singa jangnai na unaduna chatharakli ba outreach activities singi manung channa asigumba thoram asi pangthokpani thoram adu da MLA gi maikai degi pangba yaba mateng sing pangani haibagi thajaba pikhi loinana apunba expenditure lakh amaga lising kun oiriba academic initiative asigi manungda lupa lising yankai mamangda pikraba matungda thoramadu da lupa lising yankai amasu khutsinaki lemhauriba lupa lising kunsu athubada pithoklagani hairi Reserve Bank of India Impal branch na Raising Club ngai khongkhulen ga kutsamnaraga Nambol City Block ki manung chanalaiba ngai khongkhulen mamang lekai community hall da thasigi tang mapal dagi tarahumdoi fauba chathagadaba financial literacy week ki serukama oina pangthokre Know Your Customer Your First Step to Safe Banking haiba team da pangthokpa thoram aduda RBI Impal ki Chief General Manager N Sridharna Gram Panchayat level da leriba sing bank ka khutsamnaba mathautai hauzik faubada mioi Yankai mga hena account hangkre mioi crore mga taruk KYC update tauba mathautari KYC submit taudrabadi bank tagi paisa lauthokpa yade India gi oina mioi crore chatrukrom bank tagi paisa lauthokpa yadana lairiba sida Manipur gi oina su lising kuntra rom yauri senfam sing asi lauthoknaba bank ta KYC amukhana submit tauba mathautai hairiba senfam sing asi lauthoktrabadi atopa mioina lauthokhiba yai mina isagi paisa lana sizinakhidanaba bank ta kupna tanabiu haiki and by doing the KYC and ensuring that banks their accounts are safe and digitally they are protected, they will get aware and be protect themselves. This is the theme for which we are working here. Loislakpada maruba pau amuka hana pizari. All Manipur Working Journalists Union gi external tour Vietnam Kongchat Manipur gi Chief Minister Y Khemchan na ngasi lamthakre. Hauzik phauge na dia Steven Sandok cha Manipuri pau matang asida loisinjare medeng tabri bapumna makpo amuka hana kumjare.